Image Paodam yang tabiriba sungbo Yumnam Anuradha Devina ikongno kurumzari Housing Maroiba Pauda Mahiroi Pan Bahabasi Oza Amadi Mama Passangi Achoba Todang Lai Haina Education Minister T.S. Radi Samna High Cray Pung Chani Pangtuka the Walomi Singi Oiba training program Gasidagi Hodokray Doinana Taron Dui Suba Zidikab Invitation Football Tournament 2020 Gimapo MPS in Oikray House Pausan on Pizari Mairoi School Amadi Tuition Tamba Saliba Si Ladik Hainabara Natraga Parika Pass Taunabra Haina Education Minister T.S. Radi Samsangana Pondokray Ngasi Babu Prada Labor Council of Higher Secondary Education Manipurgi Office the Pangtokiba Paugi Mipamda Minister Namakatar Duna Mahiroi Pan Bahibasi Oja Amati Mama Mapasangi Chokatodang Lay Oza Karana Magi Macha Machimanau Sing exam Thai Haibagidama question paper sing look Ohelapasu Yauri Handa Pangtokiba Kosemna Loba Class 11 Parikha ke question paper sing leak oikiba dugi matangda tha sige kunda cybercrime da case ama register tawduna investigation hoki skuntara dagi question paper sing leak oikibani haiba hauzik pawbada skun singna masa na yazare hanadi class 11 ge question paper asai manangna pa police station dagi parikha numitta skun singna numit khuding ilonarami exam hogodaba minute nipu manga walingeda question paper gi salhang do halli Handakti class 10 11 amasung 12 ke exam punna leiba maramna uza singna mifam ama phamlaga kosem da yetna skun singda mangsamna question paper sing sinakhibani subject ahungi parikha pangtholaba matung paper manga ge question leko rakhibani skun singda lemhoriba question paper sing pikhalangna ba hairubada skun tarana question paper sing sil thugaraga pirakhe makhoi gi mathakta sarkana skun ge oza oiragana suspend tawgani private skun ge oza oiragana school aduke registration kakani wathoga segi matangda member ahomna committee amana yangsan ba hokre walauriba paper sing adu tha segi kunmanga da reschedule tawragani asoiba thibasu phai aduga suggestion piraga mairoi sing fagat hanabasu honaminasi haiki inquiries na akoi detail la kai soi ibe leigi aduga soiramna kari dani pigre tumne soidano kari tawuni habigi adu ga economy term of reference makar inquiry tawrani some the crime link tawramba adagi kanoda akoi social media da upload tawramba kamu singdo madu phanaba akoi criminal case ama FIR tawraga cybercrime branch na crime branch ama local meantime akoi packaging bukhalaka na school tarana di handole I mean they have admitted already Manipur Bidhan Sabha ge Education Sanda Chief Minister and Bidana High India Government Amadi Ancient IM na Saspire Taunaduna Santigi Wari Sanari Basiga Marilaina na Saspire Manipur da extent to Balate State Asige Law and Order Amadi Integrity da Solakpada Compromise Tawroi Wapamasing Asi Sugnu Assembly Constituency ge Congress MLA ke Ranjit Singana Pukhalikiba calling attention Mosange Pakumda Home ge Sarsu Puriba Chief Minister na Sabada Phondo Kibani Chief Minister na High Taudukaduda AR na IM ge kadar ama pharaba matungda Senapati Police ta khusu khulai yauduna sinaraki IM ge kadar adu Lampen Police ta numit adu ge numidang da sinaraki ahing aduda IM ge kadar adu CJM Senapati ge quarter da putoklaga kona bel peki kadar adu police na Senapati da tinki haiba leite haiki Manipur lengang na whistle blower singda oina onsilaga chare lengak asida corporation te pirubra haibabu ahoina dum onsilagle question leka ohen bada chanabagom investigation ge procedure leka ohen bada chanaba cybercrime police jairak pu haina desamna pungdokre desamge office ta pangthopa paugi mifama mada desamge secretary lamyan bana haiki tha asigi taramapanda question leka oidiba sigi matangda desam amade AMS na kosemda pau piki amade nakhai sengna question lek oire haiba confirm tawrabani na kosem ge maike dagi sul lokhopom thopa thabak sing lokhopina ba haizaki
Masidagi Kosana class 11 examination cancel tauki amade officially question leak oide haina lauthoki. Masigi matangda desama bandi AMS na question leak oibada chanari bisang sadakpiyo haina demand tawduna lakhi haina phondorki. Krisi Vigyan Kendra KBK Chandana Sinduna Swalena water testing lab assistant ge matangda pung chani pangthokadaba training program amang asidiki Chandan district ke Mansang Panta village the leba KBK Chandan conference hall da hudokrai. Agriculture Skill Council of India Gurugram Haryana na sponsor tawraka pangthok leba training program asi haudopage tharamda additional deputy commissioner project director DRDA Chandan doctor a Jingling Kombana Atoiba Mitung ICAR Manipur Center Ge Joint Director Dr. Narendra Prakasna Tharamapu Central Agricultural University Iroi Shamba Imphal Soil Science Ge Professor Dr. Athopam Herosina Kanaba Mitung Oiki Mathang Tha Mas Ge Tang Tarani Pan Pauba Sitagadaba Training Program Ba Sida Chandet District Ge Kul Mari Ge Lomi Kunna Sarugari Sanamahi Lining Bu Indian Constitution Ge Minority Religion List Chalalo Haiduna Sanamahi Lining Mari Lainaba Lob Kunna Saruga Dunamiam Ge Oiba Kongsata Amangasi Kurai de Laiba Lining Tow Putiba Sanglenda Ge Chatpa Horapada Lamlong Tong Mapada Police Nating Duna Makatan Chalhan Kedre Kongsata Duda Saruya Kiba Sanamahi Lining Luptin Ge Convener Mutum Churamanina Pamisunda Haiki Tanami Lining Asi India Ge Religion lista Yohan Binaba Matam Kage Mamangdagi Taxandran Lakpani. Lining Asubu Assembly Session da Kanaduna Minority lista Yahonabangasi Lop Mayam Punsunduna Kongsada Sitsapani Kongsada Sigi Maruiba Pandamdi Sanamahi Lining Minority Religion da Jalhanba Amadi Census Ge Religion Reports Sanamahi Lining Ge Tokaiba Court Number Amapibi Bahibesini. Mahana Makatana Haki Sanamahi Lining Asi Southeast Asia Ge Manungda Quite Leraba Lining Ne Manipura Sigma Lining Asi Listening in Taramatuige Sanchez reporter Sunatage Laka Niga listen Kunt Karihana Lady Masibu Ngasipawa Minority Na Haina like Loktok Widri Hana Supondoki. Koina demand of Jariba Sanamahi Lining Sibut Minority Religion the Chalhanba Ani Subata Census Report Ki Religion Court Ama Tongan was Sanamahi Lining Court Ama PBU Haiba from Share, Media Kutang Tamderi. Lamna Masigi Paipugi Haktagi, Ledam Laba, Maite Nganu Yong Hatuna, Tabapang Daba Musing Bosantok Lambil Henaba Honese Hana, Veterinary and Animal Husbandry Services, Government of Manipurgi, Director Dr. H. Sawana Pondokre. Ngasi Iroi Samba the Labor Central Agricultural University Conference Holder Department of Animal Services College of Agriculture Kau Impal Sinduna Pangtokiba 1-day training program on duck rearing for sustainable income of the employee Youth Ki Tharamda Chabgeski Wadam Piraduna Mahana Wapamasi Pundokibani Director Makata Arduna Maiti Nganu Haina Kangariba Ipa Ipuge Haktak the Gay Leram Laba Nganu Makala Asi Mutarakle Atopa State Natraga Lebagna Haidibanganu Makala Asi Makoigini Haina claim Taurak Chingaida Aikoina Makoibu Kanduna State Asigi Achawa income Amalahanaba Honesi Maiteng Anu Makala Asi Atangba Laina Tinna Legandaba Marum Kopagi Matamda Yamdrabada Marum Chamaga Kuntradage Chamaga Nifu Pawa Kopangamba Anu Makalamane Manipur Ge Tampaki area Karada Nganu Ase Yokatuna Mui Kiabo Tabak Pibagaloina Sanan Lambi Ama Oinade Lamnam Asida Kagi Nganu Amadi Vilati Nganu Loiduna Sandan Ama Oinadi Haiki. The Temple of Universal Peace Awareness Come Arts and Culture Academy Tumpaka Linkatuna Artist Singbo Yok Lakpa Chahi Taratro Mapung Parapagaloinana Academy Asike Foundation Degi Taramase Tawal Wang Matabada Leba Upakage Office Tapang Tokre Taramatuda SIRDG Zone Director or Lokendro AMHLAT CPC Manipurge President Janamba Gambir Amade Arts and Culture Academy Tawalge President O Isai Hanbana Atuiba Mitung Senko Aina Sarugaki Kengzoi Bloki Manung Channa Laiba Zoldam Village da Mamang Sahike Piwadi Tang Kumathuidagi Hauduna Chatarakliba Saint Vincent Skolbu His Grace Mos Rivelin Dominic Lumont Archbishop of Impalda Ngarangeng Senkre
Thorom aduda Reverend Father Titus, Father Basil, School asage founder Reverend Father Lotu Swami, Border Area Civic Association, Cookie Student Organization, Kengzoi Block Church ke Lusing Basing Su Sarugya ke. Thoronga Mari Lainana, Angang Humbutra Romda Bisomna First Communion ge Thorom Su Pangthoke. Youth Organization Kangabok Yoke Lesang Makada Kangabo Assembly Constituency ge Manungda Ladyba Kangabok Kungangi Nupi Angang Singbo Cham Manaba Taka Amada Puna Leminanaba Nupi Singe Yapat Taurang Kaya Pangtung Nabagi Damang as a Kangabo Maya Lekai de Leba Biramani Iskol Lampakta Miango Eva Mipamama Pangtuktuna Women to Organization Kangabo Kawa Organization Amasapong Kray Ngasige Miamge Oba Mipamaduda BJP Manipur Pradesh ke Hanige Vice President Toksom Jadumani Kangabok Jilla Parishad ke member ke H Ras Mohant Kangabok Part 1 Gram Pansay ke Pradhan and Mala Kangabok Part 2 Gram Pansay ke Pradhan as Open Draw Amade Kangabok Part 3 Gram Pansay ke Pradhan nominee Amp Manglem Sauna President members in Oinada is the Punky. Ngasigi Thorom Maduda Miamna Kangabok Kungangi Oiba Development Sakotharong Government Organization Kangabongna Paikalak Pada Ngasige Tindliba Miamna Organization Asida Amatu Oina Punna Mating Pangba Lakadariba Chahi Lisangani Kunito da Pangtokadariba Zanene Election da Kangabok BJP Mandalgi Oina Amasung Kangabok Kungangi Oina Toksom Zadimanibu BJP ge Mirepama Oina Putoktuna Punna Sagaminatuna Mai Pangaba Puna Honaminaba Haiba Warip Sang Suloke. Discussion on the implementation of No School Back Day by the Government of Manipur and its effects, Haiba Hiramda Ngasi All Manipur Recognized Private Schools Welfare Association Sinduna Manipur Press Club da Kananyana Kray. Kananina Bagi Tharamaduda All Manipur Recognized Private School Welfare Association ke President Toren Kangamba Amadi ex-President Ais Bidasu Sarugyake. Sarugyaki Basingna, Mairoi Singna School Chatpada Rumba Bek Puhanbada Mairoi Singna Piriba Tank Asaki Matanga Wapangka Pundomaki Amade Taramaduda Oza Singe Mot Lauraba Matung Oza Singbo category Ohum Tona Kaidutuna Oza Singbo Government of Manipur Game Mapanda Haizaduna Training Tawinaba Haizaba Amade School Singna 45 minutes na Saba Pedet Murray Tangza Kudingi Toba Mairoi Singna writing pad amasung pen natana school ge textbook amasung makal amatake textbook purak handaba haibane sangba resolution taruk mod amata oina yanaki miyamge miho to oikhiba singna lisang singna miyamge apam basing khangna thabak tawram dabana lisang singna hianglam kendra sotaraga lakpani adubo lakadarwa chahi Lesangani Kunito as a Manipugi Puarida Maru Aina Hiangam Kendruge Oina Anaba Puari Amasenga Dauriba Tahini Haina Samizing ZP Level Multi-Purpose Cooperative Society Limited K President Kontosa Manihana Pongokre. Ngasibo Manipur Press Club ta polling number 38/3 Sangmajang Kunaugi Chakotharangi Matangda Pangtoki Papaugi Mipamamada Kontosa Manihana Pongdoki Bada Ngasi Pauki Manunda Kendra Asida Miangi Mihu to Oina Karak Libasingna Mianga Tenana Saminaduna Miangi Apambasing Kangna Tabaksing Tobugi Henabilektaba Mioi Karakaki Yanglaga Makogi Interesta Sanan Lambida Tabaksing Satarakpa Prazamiamda Utis Saidaka Chahika Lisang Sena Chatarakiba Arambasingna Yangnam Kendra Ase Kwaidiki Sotaba Kendra Ama Oiduna Ngasi Pawaledi Hanapundaki Infan Mori Lambige Kongkanke Village the Leba 165 Infantry Battalion Territorial Army HNIs Asampa Amadi says a blood bank and transfusion services Langol Anina Sinduna Ngase Kongkanka Village the Leba 165 Infantry Battalion TAG Camp blood donation camp Amapangtokre Ngasige blood donation camp to the 165 Infantry Battalion Territorial Army Ice and the Ice Assamge officer Yauna Personnel Nipu Amadi 12 Assam Raffles ke Personnel Tara Yauna Puna Personnel Yangkaina Kiamba Aduda blood donation Tauke Assam Raffles na Sinduna Tengnopan District Manung Chanba Ice Mongzangka Village the friendly football match among Asisana Kray Ngasigi football match Archie Nahasingda Sanakuna Kilamba Asi promote Taunaba Amade Armed Forces Kampuga Kunsa Singi Marakta Apaba Mari Thamnaba Pandam the Sinbani Tharam Singi Manung Chana Nahasing Amade Kunza Singa
लोइनना AR गे कांगपुका वरी वाटाई सुसानखे टेक्नोपन डिस्ट्रिक्ट की मनुंग चन्ना लेबा langkhong sing village da nauna power installation tawkiba adu haunabi matung ina ngasi W Morris makunga social worker na ribang kaktuna amade power on tawduna hangdokre ngasi gi tawram aduda TIS angkha chairman Levi village KT Kotil chairman langkhong sing village amade atai miyoi kyana maru aiba miyoi sing ko itena pangtok patharam da ke akha maring ke village secretary langkhong sing na Pongdo ke bada village achi sahi kaya dagi mai fongdabi ke awaba kaya ama kunsa singna thengnaramba adu hausik paliba sarkar asina miyang sangbiduna kuna asida ngasi dagi mai phangan bibada haroba pongdo ke amade mai phanganaba honabada mateng pangbirak ke bisingsu thagatpa pongdo ke Tawhan district ki manung channa leiba wangbalda ngase nongalam daida yum ama amade yumge mamang sangoida thamba gari eco-vent amasung phisakol ama mai thadokpiram lei mai thabagi thaudok adu da chenabane haiba nupa amasu miyamna paraba matung police da lakhatkhre thaudok asida chenabane haiba nupa aduna purakpane haiba gari TVS MN 01AC 6796 ama labok mayada lerambadagi miyamna mai thadokre Tadogasi Tawantu Police Station gi manung channa leiba wangbal maning leikaida ngasi anganba ayupung marirom tarapa aduaida thokkibane thagdogadu amang angan sinarakpagi matamba oiba amade working satpa me thongnarakpa matam oibana amade fire service wange team amana matam sana yaroktuna kalobadagi yumde ka hena amangata thokidre Mai tharamba aduda chaklaba yum aduna wangbal maning laikai dege thoksomp inawi chayum phumathoi apokpa laikhidraba TIS gulamchan gi inakupa yumne adumakpu miyamna amade fire service thawalna matam sana kalobadage kahena amanga ta thokidrabasu chaurangna lupali sing humpuromge manchang yaukre haire Mai chaklaba gari asigi mapuna thoksomp basanta kumar chay kuntramathoi apokpa TIS munan kawi gari ecoven asigi number na Amend 03A0180 ni gari mapu asigi yumga mai chagleba yum asiga thangnana leminabane gari asina yumgi mamang sangoida pisakol amaga punna thaminabani aduga pisakol adusu yauna mai thanambane haide thadoga sigi matangda police tagi phangba pauda mai tharamba asida chenariba kaidong bam subol police na lakhalaga purakpada lambida Masada karigumba tilati hidakumba thakibage mong amatarapadage district hospital da pusilaba matung kharakudong tiningai oibadage rims ta pukatuna laikanari mana thalabliba hidak asisu hanana mahangna puduna laglaga toilet manungda thakpa oiramba yai haide thawdok thopamdage police na plastic ta hanba petron mayom macha sink yoba plastic bora ama amadi Spirit halapage oidamba yaba ahangba plastic bottle amasul lokakre haide Joint Electricity Regulatory Commission JERC Manipur amadi Mizoram ge Annual Advisory Committee meeting among ase classic hotel imphal da pangthokre Tharamatu Manipur State Power Company Limited MSPCL amadi Manipur State Power Distribution Company Limited MSPDCL ge mayor singna saruya ke asigi meeting aduda saruya ke ba JERC ge chairperson ngangom sarana high mai ge khazna ase chada kuntra manga lagleba financial asidege hengal naba propose tawri karigumba khazna ase hengat pada ayaba pirak labade consumer singna mai ge bill tibagi changwang khalakane consumer singna mai ge bill changna na thibiu maramde company ani ase chalaitibage awaba mayona ri haiki Mai toina muliba singi matang da pangmi singda hangba wahangna NG sarana housing mai ngahak laitana muliba silabak thibani haiki Ngasi Assembly da Manipur ki Chief Minister and Birena VDF ke honorarium ba asi housing fangliba lupal lising tareka chamanga nifu asidege lising amaga chamanga hengatuna lising mapon chamanga yoragani haina phongdoki ba adu all Manipur VDF Welfare Association na apen ba oide housing BDF na fangliba asi punna ration money yauraga lupal lising nipang chatrika kuntrani masi matamasiga yam chanaba oidre amade hengat kani Haidiba sempampa asiga hana pangliba asiga
yengnaba matamda sumnatage lupa chatrika humpudra khaktamangni maramaduna BDF Welfare Association na hanadagi tanaduna laklaba matamasiga chanaba honorarium PBO haiba wapamasi chathariba assembly session manung phawba hengapidaba taragade thangnaba numitage khongjang kya sangsinaba semsare haina ngase Manipur Press Club ta pangthopa pomisinga unabada All Manipur BDF Welfare Association ge Vice President A amothoina phongdokre mahana hai hausi BDF singna tawriba duty asi leiriba MR IRB amadi police singa chammanana tawbana maram oiraga fangliba sempam asi matam asiga chunaba oidre haiduna MR IRB amadi police na fangliba salary gi 75% PBO haina memorandum kaya pisin basu leire amadi honorarium hengatpagi mawong asi satset thumset leiba mawongda tawbusina Aikoina depression to oire maramaduna Manipur ge Chief Minister amati lenga kasina BDF singbo nuksibiduna aikoge honorarium ase matamga chunaba mongda hengadan bi haina phongdoki Taj Mahal yengnana bagidamagta agrada lagleba US President Donald Trump amasung mahake loinabi Melania na Carrier Airways da tunglabada Uttar Pradesh Governor Anandibent Patel amasung Chief Minister Yogi Adityanath taramna okay Artist ke anasu Uttar Pradesh ke Fazaraba culture US President amasung mahake loinabi da utke Gujarat ke Ahmedabad laiba Motira Cricket Stadium da Trump taramna okpage Tharam Kurimzari Trump ta Prime Minister Narendra Modi ga punna sarug yaminaram laba matungda mafam adudagi US President Trump amasung mahake loinabi Melania agrada lakibane India amasung US ka ge marakta lainariba mari ge matangda Prime Minister Modi na haikibada mari ase partnership ke mathakta oirabane US President ge India Kongsad asina anaba puari amasem labane US President Donald Trump amsong mahaki imong manungbo malim ge khwaitiki sauba democracy satpa lebak seda taramna ogle haiki US President asu haiki bada Americana India banungsi lebak ani ge marakta US dollar billion ahom ge defense deal ama leragani haiba wapamsu taramna lauthoki Prime Minister Modi bu thabagi yamna kanba thoida polusing ba amane haina sangthaki India gi dama mahangna ayung numidang khaktana thabak tawre isam samba chayon ba ama oiramba Modi na achoba myoi ama oirapa asina India amana thabak kanna surabadi ngamdaba leite haibagi living proof oirabane haiba wafam kurumzari Trump ke thoramda US President Trump na phongdoke Microlight aircraft amakai bagi thaudokta Indian Air Force ke pilot masire aduga NCC cadet amana asopan nangkre Patiala Aviation Club Airport ke paikhat ke baga Pipistrel virus SW40 trainer aircraft adukai kibani lekidraba pilot adu wing commander GS Chimani aduga soglaba mi aduna Patiala Mohindra College dage NCC cadet Bipin Kumar Yadav ne haina official wangaloina phongdoke Laikhidraba Wing Commander Chima NCC Unita Deputation da Labani State Ani Laiba Aircraft adu kai khibagi thaudok adugi maramda chizinaba Indian Air Force na order ama thokrai haide Hauzik sanabagi pauda All Jiribam Sport Association SAS Jiribam na sinduna February ge tang ahomdagi Jiribam High Secondary School Pregonda Tim Taramangana Sarugiyaduna Chatarakiba 13th Jiri Cup Invitation Football Tournament 2020 ge ngasi sanakeba final match ta MPSC na Amofa Moirangbo goal amasino da maithiba piduna MPSC na 13th Jiri Cup Invitation Football Tournament 2020 ge mapu oikre aduga Amofa Moirangna runner up tahore Final match asida K. Sarat Kumar Vice Chairman of Manipur Food Industries Corporation Limited Government of Manipur na Tharamgi atoiba mitung oiki aduga M. Brazakanta President All Jiribam Sport Association SAS Jiribam na Tharamapu Amadi Additional SP AK Sadananda MPS SDPO Jiribam TS Sanatomba MPS Thangboy Kuki Deputy Co 7th IRB Usatol Amadi Dr. E. Okendro CMO Jiribam na akanaba mitung sing oina daista phamke Loinana Loishilakpada Championship runner up Amadi Makong Mathang Taraba Singge Manamathum Singsu Yanthoke Habzagaro Bada Maroiba Pau Amone Pizari Mahiroi Pan Bahabasi Oza Amadi Mama Passinge Achoba Thodang Lai Haina Education Minister D.S. Radhe Samna Haikre
Pung chani pangthokadaba longmisingi oiba training program ngasidagi hodokre. Loinana Tarom Suba Zirikab Invitation Football Tournament 2020 ki mapu MPS sina oikre. Imis Paodam asigi de matang asidaloy jare miyang tabiri bisangbo amukana krumjare.